Akashvani Imphal Nayani Devi na pau pajari. Numit tarani chathagadaba Manipur Sangai Festival singani kunmanga hojik numidang wairam Rajapal Priyokumar balana Imphal gi Palace compound da leiba Bhairachandra Open Air Theatre bota hodok lagani tha asigi kuntra fawa chathagadaba festival sida tongan ba kala sanskriti gi thauram sing Miss Sangai singani kunmanga khanba yelhau masana sing amasung adventure sports sing football sagol kangjai tournament nupagi international polo tournament sumang lila cinema literature festival amasung tourism congress na chingba pangthokani Senapati Jilla gi Mauda Cherry Blossom Festival amasung Khuman Lampak Archery Ground da Sangai Musical Festival lisingani kunmanga su pangthokani festival sim afam tara mari romda chathagani ngarang curtain raiser gi thoram Bishnupur Jilla gi Kaibul Makha Lekai da pangthokre Marak asida Manipur Sangai Festival asoyangam yaudana pangthokpa ngamnaba ngak senbagi akanba cheksing thorang lokhatle mapung oiba thoram pangthokka dauriba hapta kangjai-bungi manung amasung akoibada security gi akanba cheksing thorang lokhatle maru oiba mafam kayada checkpost hangduna achat ahuk sing check tauri festival yengba lakpa singi khudong janaba gari thaphamgi akhanaba thorang su lokhatle Sang amasung maram chadana chemical fertilizer amadi tilhak itak sijanabana leibak layahau miyoibagi hakchang ising amasung akoibagi phibamda sokhalakbagi matangda numinini chathagadaba malem thaki mifam amangasi Imphal gi Palace compound da leba MSFDS ta haukre Mifam horokpada lairik amasung souvenir sing phongki amadi journal amasu haudoki ngasi ahoba nupinta technical session ahum laigani hayeng loisinban mita su technical session ahum laigani Thauramduda Dhanamanjuri University amasung Manipur Technical University gi Vice Chancellor Professor W Chanbabu Singna athoiba mithung oikhi Kendra gi Social Justice amasung Empowerment Mantraloi makhada leba Artificial Limbus Manufacturing Corporation of India amasung Bishnupur District Administration amadi District Social Welfare Office Bishnupur na punna sinduna Senior Citizen amasung hakjangi phibam mimana draba singi Physical Assessment Camp Jilla sigi tongan ba mafamda chathari punna mafam taramathoida chathagadaba camp asi December amada loisingani Camp sing asi Assistance to Disabled Persons amasung Rashtriya Bioshri Yojana gi makhada pangthokpani Numit khudingi ayuk pung 8 dagi nungthil pung 3 phawa pangthokani Aikoigi Bishnupur Paumina Hai Camp sing asida physical assess tawkhraba kanaba phangnaba khangatlaba mioi singna wheelchair chaisu tricycle na chingba mateng phangani District Nodal Officer singi Innovation Design amasung Entrepreneurship ki numinini chatharakba capacity building workshop ngasi numidang waram loisilagani workshop asi NIT Manipur amasung Kendra gi Shiksha Mantralaya gi Innovation Cell na punna sinbani Kendra gi Sel Thum Mantri Nirmala Sitharaman ngasi New Delhi da infrastructure amasung energy sector gi akhang ahi singa loinana taramathoirak suba pre-budget consultation pangthokre Mifamadu mathang senba chahi lisingani kuntaru kuntaret ki Kendra gi budget ka mari leinana pangtokpani mifam aduda power port shipping and waterways road transport and highways mantralaya gi secretary sing railway board ki chairman amadi Bharat Sarkar gi chief economic advisor saruk yakhi Mantri nangarang trade union labor organization tourism amsung hospitality sector gi mihut singa ju unaduna budget ki mangoina na mifam pangthokhi BJP na hari Congress na Michel Bachelet Indira Gandhi Prize for Peace Disarmament and Development Award ising ani kunmari piduna Bharat na Japunam gpu ikaiben nang halle New Delhi dangasi dolgi headquarters pangthokpa paugi mifam amda BJP gi machin chatpa misak Gaurav Bhatiyana hai Chile gi hanagi Rashtrapati Michel Bachelet ase Bharat pu chai thangduna ngangbagi damak khangnaribani Grihamantri Amit Shah na hai mathang chahi asi BSF pu matangwa chunana semgatpa masung BSF ki mioi singi ai phataurangi damak katok lagani Gujarat ki Bhuj da BSF ki Diamond Jubilee Foundation de da wangang bada Grihamantri na hai BSF pu malem asiga asida
मतंग ख्वाइदगी चुनब शक्ति लेब फोर्स अमा ओहनब गृह मंत्रालयना चही 5 की पांडम थमली पाउ लोइजरे।